Kanglup phurup amada muk tongsin khara leiragana amada muk tongsin-duna Center na Manipur Thugainaba Hotnabagi Thouwong Khudakta Tokpiyu haina United Committee Manipur UCM gi maikeidagi phongdorakli Haukiba August ki tang kuntrada lup asigi kumja lisingani kun maridagi lisingani kun taret fawwa thau punaba khankhiba singasi haying khongba lining thau sanamahi sanglenda wasak laukhre Thauram aduga mari leinana paumi singda wa ngangladuna UCM gi President YK Dhire na phongdokhibada Kumja lisingani amada ceasefire agreement kamari lainana Center na Manipur gi apunbagi saktam Thugainaba Hotnabagi dugi mayokta Manipur miyam gi iho ama laktuna UCM asi semkhibani UCM gi ahal laman singna thambiramba liklam adu kaidanaba kumja lisingani kunmari dagi kuntaret fawba thau pugadaba singna imalaiba ki damak lawfam thokpa thodang adu lawgani haina ngasi wasak lawribani YK Dhire na makha taraduna Center na Manipur gi apunbagi saktam amadi ngamkhai Thugainaba thengkhang kayarakta hotnaduna lakhiba pumnamak lamdam asida khundaminariba Kanglup khudingmakna amata oina thengnaduna lakpadagi lamdam asi kaidana leiribani hawjik thongliba irang asisu Center na sanariba divide and rule policy adugi saruk amani maram aduna Manipur da khundaminariba Kanglup khudingmakna amana amada nungainaroidaba wafam thamnabagi mahutta aikhoi amata oina lamdam asi kannanaba thodang lawminasi haiki Oji Manipur si adungloba India da puluba matung dagidi ngasi phawbada Manipur ki adungloba national unity si India go mena Thugainaba tatna thengkhang kaya ta honaduna lai madu puna madu Manipur da kundaminari ba Kanglup phurup ekoi puna magna amatta oiba wakhlo lamga loina nei koi ngasi phawbada thengna duna lakuna ngasi ekoi apunbagi saktam mado kaidana thambanga mani habji United Committee Manipur na chena tajai ngasi mak thokliba lana sisu adungloba Manipur ki national unity si Thugainaba India government na silakpa adungloba divide and rule gi adungloba policy dugi manung chalna pongthorok pane abise miyam punamna khangminare aduna ngasi ekoi miyam na tawgodaba thabakti karino harakanda Manipur ki national unity kannab gi namte koi amatto ba reconcile torakanda Manipur da khundaminari ba phurup khuding ekoi nungsi chanana amana Kanglup mamana gi mayokta apum thamnabagi mota ekoi amattoiba Manipur ki national unity ma sagana bonabagi thodang ado ekoi United Committee Manipur na logjagani